आकाशवाणी इम्फाल नयनी देवी ने पाव पाजरी अहनबद मरु ओइबा पाव मणिपुरदा अहनबा ओइना पोट पुबा रेलगाड़ी रानी गाइजिनलियो रेलवे स्टेशन दा ngarang थुंगलरे मणिपुरदा ngarang नुमिदांग वरम फावबदा कोविड वैक्सीन डोज लाख 14,000 हेना कापख्रे अमसुंग हुमफुदाव हुमदै सुबा गणतंत्र दिवस पालन ngasi बीटिंग दा रिट्रीट पांगथोक्तुना लोइसिलगनी लोइसिनबगी थौरमदा अहनबा ओइना ड्रोन 1,000 पाइहनगनी Laibak asina COVID vaccine dose koti chama yankhai yongna kapna bo hotnaringai jerak asida anoba corona variant thorakle hairibasina amuka sunungnangba pohalle phibam asida ikhoina tabiriba miyamda hek yaba makhai athuba matamda vaccine dose suna kapthok pinaba amasung atopa miyosing vaccine kapada mateng pangbinaba appeal tawjari laichat asidagi ngak thoknaba achamba thong ahum asi inbiyo face mask sokpiyo phutaruke social distancing thambiyo maimit amadi khut cha singna hamdokpiyo COVID-19 का मरी लेने बे ई पाउ सिंगी दमक नेशनल हेल्पलाइन नंबर सिंग 0112397804 समसुंग 1075 ता अदुगा मणिपुर की हेल्पलाइन नंबर 0385241166 अमसुंग 180034531818 ता फोन तौबियो हौजिक मपुंग ओइबा पाउ मणिपुरदा अहनबा ओइना पोट पुबा रेलगाड़ी तमेंगलोंग जिला की ओइनामलोंग विलेज दा लैबा रानी गाइजिनलियो रेलवे स्टेशन दा थुंगख्रे अवांग नोपोक लमदम मरु ओइना मणिपुरदा लंबी थोंगी पिपम फगत हनबा अमसुंग रेलवे कनेक्टिविटी फगत हनबा सरकारना लौखलकलिबा खोंथांगी सरुक अमा ओइना ngarang रेलगाड़ी अदु इम्फाल जिरिबाम लंबी दा लाखिबनी Twitter da thagat pawarol amada Mukhyamantri Nongthombam Biren Singna hai Rani Gaijinliu Railway Station da port puba railgari thunglakhiba si raija asigi oinadi anoba pandup amani Pradhan Mantri Narendra Modi gi liching makhada raija sibu rail lambina samna hanaba khongthang kaya paikalakli masina raija asigi socio economic ta sauna awonba purakpa ngamlagani Tangkak ani thokna pangthoka dawriba tarani thoisuba Manipur Vidhan Sabha mikhalgi thabak tapna tamna kankalakli COVID-19 laichal leiba maramna mausagum mikhalgi thabak thoramsing pangthoktrabasu mirep oigadaba singna tongan ba pambai sing season aduna vote khombagi thabak chathari ahan batangka ki mikhalgi notification mathang thagi amada thoklagani mirep chepisin begi aroiba numin amathang thagi nipani scrutiny mathangi numita pangthokani mirep chelok thokpagi aroiba numina mathang thagi Taramathoini vote February 18 Thadanagani Tongan ba rajniti dol singna makhoigi lalung singyatpa hongnare mirep oigadaba miyoi kaya dol amadagi dol amada songthok jong sintawnari jiribamdagi karakhibai MLA Asapuddin ngarang JDU da yaukre Thangmaiban Kendragi MLA Khumukjam Joyke Sanchu JDU da changkrabani maru oiba rajniti dol ama oiriba Congress na hojuk phawada mirep ni phugi ming lauthokre NPP ne mirep kungi ming lauthokre sarkar pariba BJP gi oinadi hojuk phawada mirep singi ming lauthoktri None jila bu luna na thamna ba pandamda jila asigi district magistrate na thawrang kaya paikhatli masigi saruk amo ina jila asigi mafam kaya da lairiba dukan singi mamangda dustbin khinnaba khangan khre dukan amadi karba tawriba miyoi singna makhoi gi dukan mamangda mathang thagi taruk phawgi manungda dustbin adu khingadabani kanagum miyoi singna hairiba hukum asi indrabadi numit khudingi lupa yankhai fine oina khungwatkani Manipur da ngarang numidang waram phawada vaccine dose la 14,000 taruk kapkhre masigi manungda ahanba dose da lakh 13,000 hena amasung ani suba dose da lakh 10,000 hena kapkhre haujuk phawada precaution dose 13,000 kapkhi chahi 15 phawbugi manungda leba angang 13,000 hena covaxin gi ahanba dose kapkhre
Raja Sida Huji COVID ki active case lising of Chanipan Marie Lady, Narang Mio Samri Sunatari Naba Patuna desert of Kibagaluinana, Naba Paba Apunba Sing Lakama lising Kuntarukzo Huntaramanga, Sure, Naba Pabagi Changna Sada Marpudra Manga das Mangani Pani, Nauna Mio Samri Yankani to COVID positive over Teneki Bagaloinana, positive over Apunba Sing Lakama lising Kuntran Toisa Mayankitaruk, Sure. Hujik Pawada Lighted Asidagi Mio Singani Sumna Kuntratare Lake Hidre, Narang Pawada Puna, Simple Laktara Mangal Sinkunma Toichama Hum Test Tokre. Marak Asida Lebak Asida Hujik Pawada COVID vaccine dose Koti Chama Hupuma Hena Kapkre, Masi Manunda Ahanba dose da Koti Merpudra Doi Amasung, Ani Suba dose da Koti Humpudra and a Kapkre, Hujik Pawada precaution dose Koti Ama Kapkre. Tabi Riba Pawasi Kasbani Imphal Dagini. Lebak asigi humpudaw doi subagana tantra divas palan ngasi beating the retreat pangtok to na loisilagani loisinbagi thormda ahanbo ina drone lising ama pai hangani Kendragi Science and Technology Mantri Dr. Jitendra Singh Hai Kendragi Science and Technology Mantralay gi Makhada Technology Development Board na Sentang Piduna Paikatpa India gi Startup Boardlet gi Makhada Drone Sing asi Paigadabani Drone Sing asi IIT Delhi gi Alumni Singna Luchingani Mahangna Hai Drone lising ama hena paihanba ngamba si China Russia amasung UK gi matungda Bharat na marisuba leibak oire Imphal amadi atai jila singdanga si phongba pause singi maru oiba pau singi damak hujik Wahengbam Rajesh laire Rajesh Thagasari nene pause singdanga si phonari ba maru oiba pau singdi Manipur da ahan boina pochei puba rail gari ngarang Tamenglong jilagi oinam longda laiba Rani Gaidiliu railway station da tunglakibgi pau nisin twiltu Sangai Express edition inimak sana laibak ponofom gi ahan ba headline tori pau si Imphal Free Press kina ani suba headline oide Rajniti ki oiba pau da Jiribamgi MLA Asapuddin Janata Dal United yaukre haiba pau Imphal Free Press amasung nahalwi thogdangi ahan ba headline tori pau si atei pau si singda chu phongba thinare Thawal amasung Kaksingi polling station humbudra mathoi nupi polling personnel singna mathok togani haibasina ireibak ki ahan ba headline oiri Government na COVID-19 lan thengna bada puksel sengjabra haiba wahang huelan paugi ahan ba headline oiri COVID ki anoba case samri yang khintoi thenaki thani pangi manungda TPR report khwaidigi wangki laisat asina mioi amal laiki di haiba pau People's Chronicle amasung irebak ki ahan be headline aduga huyen lan pau irebak Sangai Express edition animak amasung poknapom gina ani suba headline tori Churachandpur da COVID ki anoba case kun thenaki haibasna nisin thwil tugi ani suba headline tori BJP Central Parliamentary Board ki mipam pangtokre Manipur ki ticket lautokpagi thoksil review tokre haiba pau Isel Express amasung People's Chronicle gi ani suba headline tori BJP ki ticket ngasi lautoklaba yai haibasina sanalaiba ki ani suba headline tori Manipur ki opinion poll da BJP na seat kuntra humdoi digi kuntra taret Congress na seat tara humdoi digi na tara taret phawba karaba yai haibasina naharogi thokdangi ani suba headline tori pau asi Hills Hornbill Express asu phongli Sasinaba candidate list Pongbiganu haiba BJP Sagolban Mandal Wafam Hills Hornbill Express the Fongli Pausi asida Pongba Atay Pausingdi Manipur gi Mikhal gi tarik ki matang da Christian Lusingba Singgi mipam pangtokani haiba Tribal gi issue sing khangba political leader thagasi haiba AMTU gi Wafam Sing asini Kurai Kendrigi Kuraijam Ratan Kumar apna dal esta yauduna mirep oiragani haiba amasung mathang sahigi January 15 Bengali mayekna fongli ba pauksi sing mitei mayekna onthokpada yanare haiba pau nahrogi thogdang da fongli COVID ki yamna tamthiba new cough variant sandorokle haiba report ama sanale baki anchor kalam da fongli Ukrulda blood bank thamgadoriba asida manpower amasung machinery gi award pa leibana thinta le haiba pau People's Chronicle gi anchor kalam da fongli kaithel mambi thogdoki matang da inquiry chathanaba chief minister da taksingkre haibasna ponofong gi anchor kalam da fongle ani subam Manipuri International Film Festival da film kunipan ulabayai haiba pau Sangai Express English gi anchor kalam da fongli nayani Thagachari Rajesh Loisilakpada COVID-19 dagi ngak thoknaba vaccine kap thokpa face mask supa phuttaruk lapna na leiba khuchama di mai mitaru tanana thamba haiba achamba thong singang na chapina ba amuk ana ningsingjari aroiba thamaruiba pau amu anna Manipur da ahan bo ina port puba rail gari Rani Gaidiliu railway station da ngarang thunglare
Manipur da ngarang numidang waram phawbada COVID vaccine dose la kunmari lising marphu na kapkhre amasung humphudra humdoi suba ganatantra divas palan ngasi beating da retreat pangthok tuna loichilagani loichinbagi thorumda ahanbo ina drone lising ama pai hangani pauloi jare